Kurumjari Norris Window TV na sandok chari ba nung tilgi pau miyeng tabiri ba pumdamapo ahan ba magtada taram na ukchuri. Nga sa Imphal da phone kiba maruwe ba pauche singi manungda maruwe ba pauche oriba huyelan pau amadi naharol gi thawdangi editor gi aya bilau charaga pauche sa phone kiba maruwe ba pau sing pathok chari ahan ba da maruwe ba pau. Campaign for Justice and Delimitation JFD na law tawba yaroi haina Census Office to Kongjung Chungshin ba JFD Students Wing Thomi Singh aso apan nang kiba Mahiroi Singh Manipur Police Commando na ka henba thabak Chungshin kiba amadi lengak namduna census tawgani haina enumeration thabak Census Office to tharakpa si JFD gi Census Office to Kongjung Chungshin bada Manipur Police Commando gi ka henba thawong thabak chatharakpa thawngasi yamna laibak thiba amani Lenga kilosing singda census thabak chatharamba thengnarabadi JFD na Kongjung Chungshin bada Manipur Police Commando ka hinba thongadu miyamna yaningdaba mafam kayadagi phongdorakli Manipur na si hana tawdringaida census chawba yaroi Manipur gi tongan ba loop singna JFD na changsiliba Kongjung support tawrakli abadi Manipur lengak amadi Indian lengak na census chawba yaroi leba haiba kholawasibu tabidabadagi ngasi ahing nungyai hauraga numit ninigi Manipur Pumba General Strike Kaukibani. General Strike asi Mahiroi Singh School Kanakide amadi Lengak Office Singh Office Kanakide. General Strike asina Miyam Pungi Punsida Chawna Akaiba Piba Natana. Passenger Puba Gari Singh Chenakide Masamasagi Lanagi Oiba Gari Adumak Chenabagi Mami Adumak Chawna Tari. General Strike asi Manung Chana Mayang Imphal Bazaar Sengmaizing Tongkong Laxmi Bazaar Wangoi Samaro Yangthang asina Chingba Mayai Lambi side room dasu JFD na changsiliba Kongjung support tawduna kaithel sintha leptuna Kongjung Chungshin ki Technopal gi saibomda taramatoi shuba IRB gi headquarter thamba yaroi E9 tanarakani Kuki Chief Association Technopal District ki Kuki Singh na khundaba saibomda taramatoi shuba India Reserve Battalion gi headquarter sanaba Manipur lengakna thorang amata paikhatpa yaroi wafam asi thawoidaba tarbadi E9 tanarakani haina Kuki Chief Association Technopal District ki maikedi gi phongdorakli mafam asida ingba chikpa fibum hanjendriba fawba IRB gi headquarter sabagi tender na chingba makalamata gi thabak paikhatpa yaroi haina Kuki Chief Association Manipur lengakta cheksinwa pirakli Technopal District ki saibomda IRB gi headquarter sanaba tender tawnaba thorang yaningdaba phongdokladuna Kuki khul singi miyam amadi civil society organization singi ayaba yaudana IRB gi headquarter sanaba thorang amata paikhatpa yaroi hauzik thokliba furup masil gi ungkhatnaba asi loishinduna mapung fana ingchukpa fiba mama hanjindri fawba Technopal District ta IRB gi headquarter sanaba thorang amata paikhatpa yaroi miyam gi aningba apamba gi mayukta lengangna project ki thaba contractor amada sinarabasu sanaba gi ayaba Technopal gi CSO singna supi piroi hairi lengak amasung mari leinaba contractor na upay ama tawduna miyam gi aningba apamba gi mayukta thabak paikhalakpa tarabadi maduda tholakpa afafata pumnamakki daita lengak amasung mari leinaba singna pugadabani hairi Shoe group singna ground rule to Gairabadi action lawani haina cheksin wa pikri India lengak amasung Manipur lengak ka suspensions of operation chathariba Kuki Lal Huluk Kuki National Organization Keno amadi United People's Front UPF ki Kader Singna shugi makhada yanariba chatna kanglon sing thugairabadi khudakta ain gi oiba thabak lokhatkani haina Manipur lengak na Lal Huluk Singh asigi luchingba singda akanba cheksin wa pikri
Manipur Lengak ki Home Department na KNO amasung UPF ki luchingba singda pikiba cherol amada Furuk Masal ki mugnabada hauji India Lengak amasung Manipur Lengak ka suspension of operation ki khuyek pinariba Kuki amadi Zomi Lalahulup Singhi Kadar Singna Hingsa gi thabak singda yaushin bagi wafam lumna lawi Commissioner cum Secretary Home Loinana Joint Monitoring Group ki Chairman su oriba N Ashok Kumar IAS Sugi Lup Singh the Thaba Cherol amada Kanghalibadi Shu Group the Yauriba Kuki Amadi Jomigi Lalahulup Singh da Miyamna Sirak Liba Maral Singh asi Marilenaba Agency Singh na Kupna Tigat Pahori Masida Sirak Liba Maral Singh Achumba Oirambabdi Sugi Thazaba Amasung Poundam Lekha Tahanbani Haina Lengak na Logani Manipur Lengak na Kut Tinduna Takliba Ground rule to guide Hariba Hiramadudi Shu the Yauriba Lalahulup Singhi Kadar Singna Makoigi designated camp Singdagi Kulai Pudun Toraklaga Kanariba Mafam Sigda Changsinduna Landabada Sarugyaba Asini Masi ground rule Mayek Singna Tugaibani ceasefire agreement na Konshiliba Yana Warogi Manunda Yaudaba Lengakasu Yaroidaba Tawungni Home Department ki Cherol Sina Mayek Singna Haribadi ground rule Sing Tugaiduna Shugi Kadaramana designated camp gi wangmada Kulai Puduna Toraklaga Hingsa gi thabakta yaushinlamba thengnarabadi logi matung inna akanba choirak pigani Masigi matakta Kadar Singh khakki wafam natana mari leinaba loop sing asigi luchingba singgi ayaba yauraga Shugi grounded rule tugaibagi thabak sing asi chathabani haibasi Lengak ki agency singna thigat padagi khangli loop sing adugi luchingba singsu chak manaba action lokhanaba khanagani hairi Manipur da hozik oriba irang asigi marakta Manipur Lengak ki Home Department ki warning na Shu framework amuk hana yengshinba amasung kupna monitor tawbagi tangai fadaba sing udli National News mo patok chari Jharkhand thabak thiriba naha singa tha asigi kunda CM Shirenge Mayum Gerau Togodori Jharkhand state ki oina pangthokpa thabak lobagi chang yengsin da aran ahui kaya lairi haina maral siraduna thabak thiriba naha kaya na chatharapa protest ki manung channa tha asigi kunda Chief Minister Hemanta Sorenge official residence ta Gerau Togani haina warib lauri haikre Thabak lobagi changyeng singda asoi angang kaya yauriba asigi matangda Chief Minister Hemanta Soren form thadokadabani loinana thodok sing adugi matangda kupna thijinbagi thabak su paikhatkadabani hairi State adu da mahiroi singna matam kaktaba protest chacharakiba ngarang numit kunithoni shuropaga loinana Chief Minister gi mayum gerau tobagi plan adu lauthorakibani Ngarang lanchi da pangtokpa tiranga yatra ga mari leinana demonstration saruk yakiba JPSC JSSC Reformers Munch ki Wangangloi Pius na phongdokibada housing fawada protesters sing asina makhoigi demand sing adu hingsa yaudana tanduna lakibani adubo hojikti lengang asigi maikaidagi accountability PU haina Munch asi maruiba warip oiri Congress luchingba singi mathakta FIR file tobiu haina wakalakre Thasagi taramanga da New Delhi da leiba Congress headquarter da pangtokpa Independence Day gi thoramda National Song oriba Bande Mataram sakpabu lebhanana ba hotnaki haibigi matangda Congress luchingdi Sonia Gandhi amasung Rahul Gandhi gi mathakta FIR file tobiu haina Delhi Police da wakalakre Wakat thangalaki ba miyoi aduna Bande Mataram ekki matungina National Song asi sakpada athengba pinaba hotnaba miyoi cherak piba yai haina mayek sengna laikhrabani Maramaduna Bande Mataram sakpada ayatna panpi naba hotnakiba Congress luchingba sing asigi mathakta matam chana prof chathabiu haijaraki
Wathogasi Independence Day ki thoramda Bande Mataram sakliba saisakpi sing aduna Congress ne yaningdaba phongdokpa Bande Mataram gi stanza yorokpada Congress luchingba singna makut haiduna lebhananaba honarubadagiri thorakkibani BJP की अनौबा नेशनल टीम लाउथोक्रे स्मृति ईरानी बु नेशनल जनरल सेक्रेटरी हापख्रे पार्टी की प्रेसिडेंट नितिन नवीन की मखादा BJP की अनौबा नेशनल टीम ngasi लाउथोक्रे अनौबा नेशनल टीम असिदा एक्सपीरियंस लेरबा लुचिंगबा सिंह नहा ओरिबा लुचिंगबा सिंह अमसुंग लेबागा से की टोंगान मफम मदी टोंगान सोशल ग्रुप सिंह की मिहुत कया उबो फंखी अनौबा नेशनल टीम असिदा हानगी यूनियन मिनिस्टर स्मृति ईरानी बु पार्टी की National General Secretary Hablakre Team Asida Minority Community Singdagi Nupi Luchingbi Tara Amasung Nupa Taru Yauri Rajasthan ki Hanagi CM Rajesh Scindia Hanagi Union Minister Purindeshwari Amasung National Commission for Women NCW ki Hanagi Chief Rekha Verma Hanagum Vice President ki firm adumak paihanki BJP ki organizational reshuffle asida Luchingba kaya maruiba organization ki post ki lokthokkiba amasung atopa luchingba kaya bana promote toba natraga anauba thodang sinaba ubo fangki maruina form sing pi kiba luchingba singi manungda Piyush Goyal National Treasurer Harish Dwivedi National General Secretary Kavita Patidar National Secretary na chingba yauki maruiba famdagi pothan kiba singi manungda Arun Singh Saros Pandey Om Prakash Dhruve Narendra na chingbani International News mo patok chari Philippines ta Kongi nong amasung nonglei nungshit mayugnari miyoi kunhumdoi shikhri Philippines se southwest monsoon yoroktuna akan banong juchubada natana tropical cyclone Luis amasung memena keningai oiba ichaw amasung jingning khai hanbadagi miyoi kunhumdoi shikhri amasung miyoi kayana safagadaba mafamda lanjinakri hairi National Disaster Risk Reduction and Management Council gi khwaidagi nauba report ama phongdokhibada leibak senba thungna ichaw amasung jingning khaiba mayukna kibada leibak adugi tongan ba reason sing chawna chaithing phangki hairi Luzon region amasung Vicious region gi imung singna ichaw amasung akan banonglei nungshit mayukna rapadagi thawai hingna bagidamak patam kharagi oina safagada ba khangpok sing changjafam loduna leinari hairi National Agency amasung local government na unit Singapore honaminaduna ichaw akanba nonglei nungshit amasung jingning khaibana awaba nanghalaba miyambu safagadaba mafamda thangdokpagi thabak leptana chathari haina NDRRMC gi maikadagi phongdorakri NDRRMC gi report matung ina southwest monsoon na pirakpa chaitheng asina leibak asigi tongan ba region singi lambi sing thong sing amasung lau singugi mafam singda chawna amanga ta thogalle amadi mafam amadagi mafam amada chathokusin tawbada miyamna achoba khudong chadaba mayuknari hairi ichawna khudong thiba nanghalaba mafam singda mai fanganbada chawna awaba mayuknabada natana thaknaba ishing fanganbada su achoba singnaba ma oirakle haiki Aroibada
Ukraine missile amasung drone sizinaduna Russia da khwaidagi chawba aerial attack ta miyoi taruk hatkri Chahi mari ke thamanga helaklaba Russia amasung Ukraine gi lana sigi manung channa Ukraine chatharakpa aerial attack singi manung da khwaidagi chawba ama oireduna Pak sanna paiba ngamba missile kaya amasu yamlaba drone sing sizinaduna chatharakpa attack ta Russia gi miyoi taruk sienkhri Chali bachai ase da Ukraine Russia da military gi industry sing amadi energy facility sing da hena target toba attack sing chathaduna lakli thau gi refinery kaya amada attack tawduna $1 billion kaya amarom oigedaba thau gi pothok sing mang takhanki ayamba matamda Russia na Ukraine da ahen be attack chatharamba sing adu hojik amuk Ukraine gi maikei dagi attack kaya Russia na mayuknari Russia gi defense ministry na phongdorpada ngarang Ukraine lomdagi Kapshilakkiba masing yamlaba drone sing adugi marakta Chanipanga kungamari di nongthakta thugaiba ngamki aduga chatruk henberomna Russia gi konu Moscow tan paishinba thengnaki hairi Moscow gi mayor Sergei Sobyanin phongdorpada Moscow tan paisalaki ba drone kaya amasu thugaiba ngamlabasu kaya amana mi taba mafam singda pokhaiduna masagi chahi marfu go humdoi suraba miyo yama sikhi amasung products town the ladiba thaugi depot kaya gi punfam oiba wild berries depot haina khangnaba mafam aduda su mai chakhanduna yamlaba thau kaya arembada manghanki Rostov region da miyoi manga sikhibaga loinana railway station amasung mi leinaba yung kaya mai chaki amadi akoibada leiba umangsu mai chakhanki Northeast Window TV na sandok chariba nungthili pau matanga sa losinjari miyeng tabiri bapumda mapu amuka suhanna khurunjari